Moreh town gi oina COVID vaccination asi samada marfuga taret complete oiba ngamle masi furuk kharegi yamna sauna watpanani natragadi samada marfudra manga degna marfudra taruk te khawbo yoba ngamgadabani adubu karibu oisu yamna fajana control toba ngamle haina lowa yabo mafam amadi oire masi oire haiduna laithokpadi yaroi hojik Morehda noma kangdana mioi kaya Manipur gi kachin koya dagi laknari masina laina asi sandorokpagi khudong chaba yamna wangna lei masi khak natana thangnari baleba Myanmar tamu town hojik kanna laina asina mioi kaya gi punsibu awawa tahanduna leiriba mafam amani masidagi mioi kaya noma kangdana changtribani potsai yoleribani ekhoiga totna tinaduna leiribani Masigumba kaya asi yengluragadi laithokpa yade sectionba yamna mathau tari Moreh gi miyamdi laina asi leitabugum marks phawo phajana upnadre masigumba kaya asi mari leinaba vibhagna jingsan hanwaki wakhalon miyamna hongduknai amana Moreh asi ye amata ngarba simphomdi lalonba oibanina government gi standing order kaya leiragasu order sing adu Moreh dadi wahanthok leite Security person singnasu Moreh miyamgi ihul khangna thabak tawri amana handak Myanmar gi covid na awawa tawa matamda Moreh da leiba civil society organization sing amadi Imphal dagi civil society organization kayana yamna chauna mateng pangki madu legal oigera illegal bu oigera haiba leitana mioi bagi minungsida yumphom oiraga tawnakhiba ngaktani karwagi miyengda Miyamna ujarabasu mathau taba laina asiga mari leinaba hidak langthak kaya ngasi Moreh phawraga Myanmar gi tamuda phangba ngamle oxygen testing kits nawra sijinaba drug remdesivir na singbadagi vaccine phawba phangalli duplicate vaccine oina pisili habigi wari phawba leitrabani vaccine sing asi kayam lem parba jala black ta thadrokliba asi hojik ekhoigi India Manipur da second dose asi numit marfuga marini gi matungda kapagi thabak ama chathrakli masi vaccine watpagi oigedra haina khalambani adubu black ta phawo tharoklabani yamna marang kaina leiraba jani amana Moreh gi sub divisional hospital da oxygen plant ama kanna semgalakti masina Moreh gi damak yamna laibok phabani masina loisilakpadadi Moreh khak natana leiriba akoibagi kulsingdasu kanaba pirgani karigumba lem paradi yumlo nariba lebak isu yamna sauna mateng oibangamlagani Moreh gi yamna maru oiriba office ama fire brigade landline telephone thamaningbagi wakhalon miyamna hongduknai maramdi Moreh haibasi maihou lampok yamna kanba mafum amani mobile number da call tawbat matamda karigumba matamdasu yadaba line contact phangdaba kaya yawi handak ward number 7 da Moreh gi hainoma khonglekaida yum ama maina tumna sakhi fire brigade ki number launari ngaida yum sakpana hankhi karigumba matamada pau phonaba ngamlamlabadi khajikta oirwasu kanba ngamhogudabani landline yamna mathau tai fire brigade khaknate Moreh police station suni amana handak yamna phajaba scheme ama Manipur gi chief minister na lauthok pikhiba street vendors amadi school van driver ate kayada pandemic asina maram oiraga sale thumgi awawa leiriba singda lemna piba senthang adu Moreh gi ayamba lumai phambi ima kayadi lumai phambagi certificate leitabana maram oiraga hariba senthang adu lowbagi khudong chaba adu phangkhidre masi karigumba office administrator singna piba yabo oiramlagadi phanggadawani adubu autonomous district council Chandel dagi lowgodaba certificate adu pigadaba oibana Chandel chatpagi khudong chadaba kaya mayoknabana maram oiraga hariba sempham singado phangba gi khudong chaba do nanthokkhare